channel asida dombu amukhana taramna oxin jabagaloina ngasi October gi tang 23 Leibakpokpa numit ingkumja lising ani ga kunmathoi gi marube paw mayamda lanthok-sari Assamese amasung Bengali ani gi marakta loan gi wahaudagi akan bumuk na balai ringai talakta Assam gi sahityakar Nagen Saikyana Barak Tampakpo Assam dagi tongal hankhina ba phawba haikibani matang asida maikai kayadagi Barak Valley di Assam gi setna khaina ba yadraba adugumba saruk amani apunbagi saktam kahen ba yati haipa kholaw kaya laundarakli matang asida awang nongpok ki achangba RSS ki thomi oiriba Sunil Deshpande nasu Assam dagi tokhaiba Borak ama pamdi haina phongdokre Rajyada mukhanna lockdown oibagi wafam leite haina Assam ki Chief Minister Himanta Biswa Sharma na haikre wafam si handak yamna toina miyamna lockdown amuk hanna oiraba yai haina ngangnariba wafambu sengdorakpani asigumba toknga sandokpagi mahutta vaccine kapagi thoramsing sogatpiduna chama vaccine kapthokpiu haina su Chief Minister sina haiki Haukiba October gi tang 22 da Tripura da Susmita Tepna thoram ama pangthok lingaida phu cheibatana tana gari na chingba thugai bagi thodok pu yaning daba phongdok tuna ngarang silchar da wakat mifam ama phamkre Assam Manipuri Muslim Citizenship Forum na pangthokiba TET amasung atopa competitive exam gi pangthokiba coaching gi closing ceremony haukiba namaijing numit pangthokre coaching asi Model High School Singerban amasung Gardenia English School da pangthokibani September ki tang 10 dagi October ki tang 15 phaw pangthokiba free coaching gi thoram asida saruk yakiba participant kunthrabu participation certificate piduna pukning thogatki Closing ceremony ado forum ki President Mujibur Rahman Chaudhry na preside tauki haina lup asigi achang bathaumi Ziaur Rahman Chaudhry na khangalakli Assam ki Kendra Marida marak ki Mikhal oigadaba numit marini tangai silakle Mikhal ki campaign yamna akan bamongda chathanari campaign asi rajya gi ruling party amasung alliance ani gi kholauna henna miyam ki nakongda tari campaign chatpa asigi matangda palladuna Chief Minister Dr. Himanta Biswa Sharma na hai election campaign chatpa asi aigidi gaya khasi chatpa gumbani miyam ga unabani laibak phabani National Film Award Ceremony da Dada Saheb Phalke Award Phangraba Superstar Rajinikanth na mana adu mahaki guru laikidraba film director K Balan Chandar da kathokre Hairok Kendra ki election ga mari lainana BJP amasung Congress ki marakta akan ba muknaba ama thoktuna irang haukre ngasi gi oina matang asida paw loisinjare channel asibu support to bibo oina subscribe tausen view amasung mathang ki video phangbagi damak notification